Kuki Narco Terrorist sing support Touriba Kuki Zo gi MLA tara action Louba Ngamdraba Manipur Legislative Assembly gi speaker Pham Thadokadabani haiba demand ngasi Wangkhei lambi gi tongan-tonganba mapham da wakat meepham chathakhre Wangkhei lambi da leiba club tarani thoina sillaga chathakiba wakat meepham adu Wangkhei angom leikai dagi hauraga kongba kaithal fawgi tongan-tonganba mapham da chathakibani wakat meepham atuda saruk yakiba singna phongdorakpada Kuki Narco Terrorist singda ngasi fawba mateng pangliba Kuki Zo MLA tarage mathakta Manipur Legislative Assembly ke speaker na action amata laukhatana leiriba ase yaningde haiba wafam phongdoknaki amaromda wakat meepham adu chathabagi matangda 12 clubs Wangkhei lambi ke member H Madan Kumar na hai apunba club sing asina Wangkhei maihofam lampakta leiba lizard library da Pham meepham amana lepnakiba warep ki matung inna wakat meepham ase chathabane meepham aduda Kuki Zo MLA taragi mathakta laukhat pamthokpa action pung nifu nipan gi manungda tongan-tonganba haina speaker da matam thaki adubu speaker gi mic digi karigumba thabak amata paikhallaktaba maramna wakat meepham ase pangthokbani haina mahakna makha taki Kuki Narco Terrorist Singbu Hong Namusung Lona Soguliba Kuki MLA Taragi Matakta Yashalla Patpa Ngamdraba Speaker Bu Pham Thadokbiu haiba wafam duni ngasi manungi timdi aduna makata na hujik phawda apai apunba club ki mohut sinjaraga aina phongdok chaningbadi hujik phawda no response amata laktrabana maram oira kanduda makata ba apai gi agitation di apai club amasung maira pai bi ima event mayam jingjiga tanara kanda kari tawsige haibadu khanara kanda miyamda kanganjar ki haiba wafam do apai apunba gi mohut chilaga ai phongdok chari